Lakhipuronline puthokchaba Mars ki tang 18 thangja numit ki Khomjinba Pao tabirasi ahanbada maruiba Pao Myanmar da thokiba juar habagi thodokta miyoi chama ga yankhairom sire building ke amarom ninkhai khre National Highway number 13 silchar gi jiribam jawbagi lambi gi damak lupa crore lising ambaga chama ga marfutaru kai thokle Manipuri Sahitya Parisar Assam ki chahi gi mifam ki damak Assam lengakna akhanaba suti laukthokre ONGC ki senthang makhada thataru ki competitive exam ki coaching program ama hawdokre cachar ki silchar central jail manung da phadoka ma siraga leiramle amasung thokjam radhamani memorial football tournament ta RYC ramgaijangna champion oire hojik mapung oiba pau tabirase Ngarang ayu pung 13 yankhairom tarakpa duaida Myanmar da thokiba yuar habagi thodokta miyoi chama ga yankhairom sikre Richter scale da magnitude 8.8 ki changda hakiba juar aduna Myanmar gi mandale da leiba maming leraba abha thong hirabadi turel da tauthakre amasung chawraba building kaya marom su ningkhai khre Juar asigi horakpham Saigang city manakta oikhi haina United States Geological Survey ki report amada haire akanba juar asigi matungda mahusana thokanba khara hanthaba makhalgi juar oina matam ikan kanadana magnitude 3.3 gi changda aftershock ama thokhi aduga masigi matungda su mangarak hanna aftershock thokhi haire mafam adugi Myanmar Radio and Television MRTV gi paw matungina ngarang numidang phawbada sibami gi masing chamagi yankhai oikhi aduga chatret hena asokapan nangki haire Myanmar gi mafam tarukta emergency lauthokre masigi sahum Thailand da su phangduna Bangkok ki maming leraba chatuchak kaithel gi manakta building amani khairakpada sinmi kayamarom nansin kre Thailand da miyoi nipan sibagi paw leiri miyoi chamarom hena thiba phangtre Thailand gi Prime Minister Petongtarn Senawatrana Johar aduga mari leinana emergency gi mifam ama kaukre World Health Organization WHO na su hidak langthaki mateng pinana ba sem sakre Kolkata amasung Imphal da su Johar asigi iwai inil phangki ngarang ayuk pung 13 yankhairom tarakpa dwaida hakiba johar adugi sapu Manipur da su phangki miyamna mipaina badagi saphagada ba mafam singda chenthongna rakhi Imphal gi New Secretariat building da mathau tawduna leramba official sing amadi mafam adugi miyam building gi mapanda chenthongna rakpa thengnaki adumoinamak johar aduna Manipur gi oinadi amangata amadi asokapan yawbagi paw leitri haire Kendra gi lampi thong amasung highways ki mantri Sri Nitin Gadkari na National Highway number 13 ki damakta lupa crore lising amaga chamaga marfutaru kaithokle haina phongdokre Silchar dagi jiribam jaunabagi National Highway number 13 ki project asi lane mari oigani haire Mantri na hai awang nongpok lamdam gi infrastructure chakhulan bahaibasi Pradhan Mantri Narendra Modi gi luching makhada leiriba sarkar asina maru oina lauriba thabak amani haina phongdokhi Assam gi Silchar amadi Meghalaya gi Shillong ani gi marakta leiriba National Highway number 3 phaganhan badagi mamangaida Silchar dagi Shillong phawba lambi asi chatpada matam changlamba adu bypass semlakpadagi di matam asi yamna hanthana changle haina su mantri na makhata khi Assam Lengaki Department of School Education na Manipuri Sahitya Parisar Assam gi humpunito suba chahi gi mifamda saruk jagadawriba employee singi damak special casual leave lauthokre ngarang dispur dagi thokiba order aduna hai April tang ahum mari manga taruk amasung taret asi suti lobagi khudongchaba leigani aduga khudongchaba si department asigi makhada leiba mifam asigi delegate oiba saruk jariba employee singi damaktane panba yai Manipuri Sahitya Parisar Assam gi humpunito suba chahi gi mifam lakliba April gi tang mari dagi taruk phawba lakhipur cachar da pangthokane suti asi launanabagi damak employee singna Manipuri Sahitya Parisar Assam dagi certificate pirakadabani haina pawasina makhatare Manoranjan Talukdar Under Secretary to Government of Assam Department of School Education na digitally signed tawraba order asi marilainaba education gi official sing Director of Secondary amasung Elementary Education Assam amadi Assam gi Inspector of School pumnamakta copy thakre
Asangbam Honda Fullertol Chingya Lekai gi maiketagi nungairaba pawa mapuduna lakchari madudi lakliba Mars thagi mega offer gi kudong saba lobiduna adomna hek pama makhal gi Honda bike natraga Activa lobiduna lupa lising mangaga chamagi cashback phangbiu screen da uliba model sing asigi manungda ama khanbiduna offer asi lobiu ngasimak Asangbam Honda Fullertol Chingya Lekai da lengsing biru natraga mobile number 9864594179 number asida call tawbiragu ONGC SC/ST Annual Component Plan Financial Year 2024-25 के सेंथंग मखादा Women Welfare Society Serangkul Rongpur amadi ULC Learning Center College Road na sinduna tha taruki oiba competitive exam course ki coaching program ama ngarang ONGC gi HR in charge Manish Chanchal na phita kaktuna hudokre Thauramatuda All India SC and ST Employee Welfare Association ki chairman Ajit Suklabaida Manish Chanchal HR in charge ONGC silchar Chiranjit Bedda amadi Utpal Raina President Chief Guest amadi Guest of Honor oina daistapam ki Thauramga mari lenana Saram Herajitna project asigi matangda phongdokladuna Women Welfare Society na chahi tara nithoi chubna sotharaba khunai asigi nupi singi damak makhal makha kaya marum gi training program pangthoktuna lakle handak ONGC na mahiroi singbu awang batha ki thabak phanganana bagi damakta coaching program ama sinnaba thorang torokpa si yamnamak thagat ningai ni haiki Chief Guest Manish na haiki bada mahiroi singna matang manghandana course asi mapung phana tambiu haiki pangthoki bathora maduda S Baby Seram Madhavi Monty Das Pinky Das na chingba miyoi sing saruk jake Cachar Silchar Central Jail manungda leiba phadokama ngarang irai nimita siraga leiramle Pintu Rajput ko bamiyoi asi jail manungda masa mathanta sijaba oigani haina pawgi likhun asina hairi adumoinamak hiramasigi matangda thijin humjinbagi thabak chathari panbayai hairi bamiyoi asi matam kharani mamangda sanhuranbagi case amada mahakbo jail la thamlakibani police ngarang asi bhakchang adu postmortem gidamak Silchar Medical College ta thakre hairi All Jiribam Sports Association senduna Jiribam Higher Secondary School ki sanabungda team nipan saruk jaduna sanariba Taramapan Suba Thokjom Radhamani Memorial Senior Open Football Tournament lisingani kunmari kunmangagi ngarang sanakiba final match da RYC Ramgaijang na Digli NL Club po goal 3-0 da maithiba piduna RYC Ramgaijang na tournament asigi champion aduga Digli NL Club na runners up takre Match asida KS Nilkamal na center referee B Joel amadi Iqbal na assistant referee amadi Javed na reserve referee oina conduct tawki RYC Ramgaijang gi sanaroi Romgai Khwan na tournament asigi best player oiki masigi mana asi Jiribam Babupara da leiba E Toyana piki final match asida District Youth Affairs and Sports Jiribam gi officer P Somenta Singh All Jiribam Sports Association Jiribam gi Vice President S Maniton Elangbam Toyai amasung tournament asigi donor TH Biramani Babuparana mathangsina daistaphamki loinana final match ki champion runners up amadi best player singi mana mathum yenthoki ningsing bayai pangthokliba tournament asi Babupara da leiba Thoksom Joy Kumar amadi mahakki machin manau singna makoi gi leikitraba pokpi Thoksom Radhamani Devi gi mingda kachaba tournament ne Energy Healing Center Rongpurda computer ki matina
अनौबा अमदी अरीबा अनाबसिंगो कंप्यूटर की मतेंगना लायोंग खंगदोकपुना लायंगबा हौसरे कंप्यूटर की मतेंगना मखल मखागी अनाबसिंगी रिपोर्ट लौथोकपुना हक्सांगी अवात मचल कया मेनखननबा अमदी सप्लीमेंट पीदुना नेचुरोपैथी अमदी मैग्नेटोथेरापी ना लायंग बजारगनी मरुओइना नुपीगी लैनासिंग ई वाटपा अंगांग खाउगी लैना अंगांग ओइदबा नुपासिंगी फंबी सोनबगी लैना प्रोस्टेट ग्लैंड चाउथोकपा किडनी अमदी इसिंग मरीगी अनाबा नुंग लैबा साइनस डायबिटीज बीपी स्ट्रोक पैरालाइसिस नर्व अमदी ब्रेन की अनाबा ख्वांग नाबा खुतांग चिपा स्पॉन्डिलाइटिस फै चिंबा लिवर अमदी चखाव की अनाबा पाइल्स वाखल की अनाबा तुम्बा यादबा सोर चिंबगी लैना सिने चिंबा लायंग यारगनी लोइना मतम सांगना हु चेंब हिदाक चारकपदगी साइड इफेक्ट अमदी ईदा हु चेंब टॉक्सिन लैरकपा ई वाटपगी अनाबा कोकनबा अमदी स्टीम बाथ की खुदोंग चाबा लेजरे सिलचर रोंगपुर पार्ट 2 की स्टोन क्रशर मनाक्ता लैरिबा एनर्जी हीलिंग सेंटर दा गसिमक लेंगसिनबिरबु मांगजोंगना अपॉइंटमेंट की दमक मोबाइल नंबर 9395732456 नंबर असिदा कॉल तौबिरकनबा खंगजरी लखीपुर ऑनलाइन चैनल असिबु येंबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना म्यांमार दा थोकिबा जुआर हाबगी थौदोकता मियोइ चामगा यांखैरोम सिरे बिल्डिंग के अमरम निखाइख्रे नेशनल हाईवे नंबर 53 सिलचर की जरीबाम जौबगी लंबी की दमक लुपा करोड़ लिसिंग अमगा चामगा मरफुतरु काइथोकले मणिपुरी साहित्य परिसर असम की चही की मिफम की दमक असम लेंगाकना अखनब सुति लाउथोखरे ओएनजीसी की सेंथंग मखादा था तरुक की कॉम्पिटिटिव एग्जाम की कोचिंग प्रोग्राम अमा हौदोखरे कसार की सिलचर सेंट्रल जेल मनुंगदा फादोक अमा सिरगा लेरमले अमसुंग थौक्सम राधामणि मेमोरियल फुटबॉल टूर्नामेंट RYC रामकाइजांगना चैंपियन ओइरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।